Hi viewers, welcome back to my YouTube channel. Mayam punmangpu Rock with Aruna Taram Nokchari. Am na kuire mayam gaiga unakida base. Ado ngasi muk mayam ga thengnarare. Ngasi se Christmas ni ado ngasi se amna special oiba numit ni. Maram asina aina Christmas special oina. Aigi mamangda aina record tawjakhiba adung pai shei amaga loinana. Kone yamna nuksijaba abde aina yam nuksijaba student amakhak mahakna hadaki chaliba chahi 2022 gi Teachers Day numitta koigi Anau Mangal Coaching Center gi oja singda mahakna ngamjaba mahakna ke makut mangna sajaba adugumlaba lengyan amamam oja singda khudol tawbirame hariba satrasi moishim kawi angang yamna khogi oja sing su yamna luna tawjaba aduga angang gi magi yumgi su condition su yamna phattaba ado bataraga su mahakna mahaki oja singi damakta khanjaduna khudol tawbirakpa numit yamna khoi Teachers Day numit yamna kari haini pun su yamnu sijekhi aduga loina loina angang ji su asuki matik thagat ke khoina ado ngasi se Christmas numit ka iroina na angang asida dedicate tawbu oina aina record tawjaki bai shai amakhak mahaka khogi oja singa kamina khiba photo singa loina ra ai ngasi miyam da Christmas special oina shai sigalona na ai photo singa se collect tawjaraga mayam da yanghanjarake mayam da kudol tamjage I hope mayam nasu hena nungai bigani haina khanjai hojik mayam video si yengminarsigo Lai rembira nangbu Lai rembira nangbu Lai ramlengi Shayola nangbu Lai rembigi Lai rembira nangbu Lai ramlengi Shayola nangbu Lai rembigi Yengbada mitpam hoge ngamdrabi Nangi mai thong nangi sabalda Yengbada mitpam hoge ngamdrabi Nangi mai thong nangi sabalda Ngaurene aidi nungsibana nangbu Ngaurene aidi nungsibana nangbu Lai rembira nangbu Uratare mahaushagi ningthiba Uratare mahaushagi ningthiba Mangkhare kusemgi phajaba Yenglu uruba pumbase Khankhare nangtagi mai thongna Yenglu uruba pumbase Khankhare nangtagi mai thongna Lai bakphaba aigi imit se
Tamlo itang baksida naning tamlo apambada Tamlo itang baksida naning tamlo apambada Ning tibinanggi saktam tabu say taduna miyam magdag Ning tibinanggi saktam tabu say taduna miyam magdag Len na jage punsi se nanggi naman Momonok na hinjage punsi ase Lai rembira nang buong Lai ram lenggi Shayola nang buong Lai rembigi Yang berdamit fam hoge ngam drabi Nanggi mai thong nanggi sabaldan Yang berdamit fam hoge ngam drabi Nanggi mai thong nanggi sabaldan Aurene aidi nung si baranang Aurene aidi nung si baranang Aurene aidi nung si baranang